खुरुमजरी SKTV News yengbiriba pumnamakpu YAIPHABI tauremna taramna okchari ahanbada maruiba pau Security force na micham daka henba thong chathabagi mahut miyoibagi minungsina mang tharaga miyam seloina biyo haina hanagi Chief Minister and Virenna Fongdokre State asida democracy ki thabak thoram sing Indian Constitution ki wahan thok adu mayek sengna uthokpa ngamli haina Manipur ki Governor Ajay Kumar Bhalana Fongdokre Constitution ngakna chatpa amasung kaihandana thamba haibase khoi khudingmaki thokdangni haina High Court of Manipur ki Chief Justice AMSU na Fongdoraki Hauzik Manipur the fundamental rights to movement, rights to life ki wahan thok laitre adubu masi miyam da phanghanbat amat changi haina AMU ki Dr. Yumnam Premanandana Fongdokre Amasung Thoubal wang matabada thokiba accident security force na chathakiba thong yaning de January sing pung nifunipan ki manungda service tagi terminate tawgada bani haina KMW na taksilakli Hauzik pau sandokna pizari Security force na micham da henba thong chathabagi mahut makhoibu ningthina loina biyo haina Hanagi Chief Minister and Virenna Fongdokre wafam asing asi Manipur laingak na silaga palace compound leba MSFDS ke auditorium da pangthokpa Constitution Day gi thoram saruk yaruraba matung Paumi sing na hangba wahangi paukhum oina mahangna phongdoklambani haukiba numit kharani asida lanjanariba singna Changsin khiba khongjangda security force na chathakiba thong singi matangda paumi sing na hangba wahangi paukhum piraduna Hanagi Chief Minister and Viren Hai hiram khudingmakta amadi maikai khudingdagi yengbada hingsagi thong singi chanafam amata laite handak thokriba thogdok sing adugi matangda politician amasung miyamgi mihut ama oina security force ki personnel singda hainingbadi micham miyamda ka henba thong amata chathaganu miyoibagi minungsina mang tharaga amadi masung mamanaba ama oina miyambu loinaba haibasi tangai fade micham dai henba thabak chathaba haibasi afabana te haina mahakna makhata khi boycott marakta sangai festival pangthokpagi matangda paumi sing hangba wahangi paukhumda Hanagi Chief Minister and Virenna makhata na hai sangai festival asi lenga ki firep amaga loina na pangthokpani masida chatningba singna chatsanu aduga chatningdaba singna adumak chatabada akaiba laite maramdi aikhoina lairiba si democracy chatpa leba kamadani lengak na sangai festival pangthokna bagi laurakwa firepta aikhoina kari tawruba ngamgani hainasu mahakna makhata na fongdokhi ये संविधान अपने भारतवासियों का जिंदगी है ये संविधान अपने भारतवासियों का डे टू डे का इसमें डिपेंड क्या है सेकुलरिज्म वी द पीपल सबको मिलकर रहना सबको एक साथ रहना एक साथ जाना एक साथ डेवलप करना एक दूसरे को प्यार करना रेस्पेक्ट करना ये संविधान में है देयर इज नो प्लेस फॉर वायलेंस माइट बी फ्रॉम एनी एंगल्स बट एज ए politician, as a public leader, I will say to the police, don't do any access to the general public. Restrain करना बहुत जरूरी है. Public को friendly और humanly treat करना, treatment देना, बातचीत करना बहुत जरूरी है. We should not do any access treatment to the people. State asida democracy ki thabak thoram sing makhata na Laihanabagi paikhatliba khongthangsing asina Indian Constitution gi nunggi oiba wahanthok adu mayek sengna uthokpa ngamli haina Manipur gi Governor Ajay Kumar Bhalana Fongdokre wafam asi Manipur lengak na silaga palace compound laiba MSFDS ke auditorium da pangthokpa Constitution Day gi thoramda mahakna fongdokhibani thoram adu da hanagi Chief Minister and Viren Rajya Sabha gi MP Ningthau Sana Jawbalai semba Manipur lenga ki Chief Secretary Punit Kumar Goyal amadi MLA khara yauna lenga ki makok thongba official kayana sarukya khi Constitution ngakna thabak tawgani haiba apunbagi wasak lomina ba yauna
पांगथोकिबा थौरम अदुदा गवर्नर जेकुमार भल्लाना मखाताना हाई स्टेट असिगी हई सिंगलबा सीएसओ सिंग अमदी टैलेंट लैरबा नहा सिंगना मही मसिंग साना खोटनबा आर्ट एंड कल्चर अमसुंग एंटरप्रेन्योरशिप ता मणिपुर असि अतोप स्टेट सिंगदगी मांगजिल थानबा होटनरगा लाकली मसिना इंडिया के कॉन्स्टिट्यूशन दा पीरिबा वाखलोन सिंग अदुना लुचिंगलगा खुमांग चाउसिनबा अमदी नुंगसी चानाना हिंगमिनबगी लंबी अमा यालकपगी ममी ताई मखल खुदिंगमक्की हिंसा की थवोंग सिंह थादोक्तुना लैमिनरिबा कांगलुप सिंह की मरक्ता इकाई खुमनबा ngang चत्तुना लमदम असि हेना मपांगल कलहन्नबा होटनबा मथौ ताई गवर्नर जेकुमार भल्लाना मखाताना हाई कॉन्स्टिट्यूशन हाइबासी चुमनगी डॉक्यूमेंट अमखक नते मसिदी अखोइबु हेना पांगल हापनबगी मचाक अमनी कॉन्स्टिट्यूशन नहासिंगी पुंसी इकाई खुमनबा यावना खुनाय अमा सेमगतपदा चाउना मतेंग पांगलिबनी डेमोक्रेसीबु हेना मपांगल कनखतहन्नबा अखोइ पुन्ना होटनमिनबा तंगाई फदे मसिना अचुंबा वायल अमसुंग मानबा चाकथोंग पीबा ngamba tungi lambi thamlamba ngamgani hainasu गवर्नरना मखाताना फोंगदोखी Every teacher, every public servant, every youth, every community leader, and every institution of our society. Its spirit lives through our conduct, our decisions, and our collective resolve to build an India that is inclusive, peaceful, and progressive. On this solemn occasion, I urge the people of Manipur, especially our youth, to read and understand the Constitution, to uphold its values, and to carry forward the ideals envisioned by the makers of our nation. Let's work together to strengthen our democracy, protect our unity, and create a future where justice and equality are not just constitutional promises but live realities of every citizen. Laibak asigi constitution bu ngakna chatpa amasung masibu kaihandana thamba haibasi aikhoi khudingmaki thodangni haina High Court of Manipur gi Chief Justice M Sundarna phongdorakli wafam asi Mantri Pukri da laiba High Court of Manipur gi auditorium da pangthokpa humfudra taruk suba constitution day gi thoram da mahakna phongdokibani High Court of Manipur Bar Council of Manipur, High Court Bar Association, All Manipur Bar Association, Amadi Manipur Judicial Academy na silaga pangthokpa thoram aduda High Court of Manipur gi Judge Singh Justice A Bimol Justice A Guneshwar Sharma, Manipur Judicial Academy gi Director Justice Golmai Gaifulsilu Kabui, Manipur gi Advocate General Lenin Hizam, Bar Council Manipur gi Chairman S Brajabihari, High Court Bar Association of Manipur gi President N Kumarjit Singh Amadi, All Manipur Bar Association gi President CH Bimol Chandrana, President Member Singh Oina Sarukyakhi, India gi Preamble Pangthok Minaduna, Pangthokiba Thoram Aduda Chief Justice M Sundarna Haikibada, Constitution Haibasi Laibak Asigi Oinadi Achangba Document Amani, Masina Laibak Asigi Laijariba Liberty, Equality, Amadi Sacrifice Kagnatana, Diversity, Linguistic, Religious, Cultural, Amashung Social gi Oiba Hiram Kaya Yauna, Fundamental Rights Singbu, Ning Singhali, Miyamda Freedom Speech Amasung Freedom of Religious Equality before the law, Hairiba Kaya Piriba, Constitution Asibu, Mathau Masak Khangba, Praja Ama Oina, Kaihandana Amadi, Illaga Chatpa Tangai Fade Haiki. This day, celebrated as Samvidhan Divas, is an occasion to reflect on the vision of our founding fathers and the enduring principles that form the bedrock of our democracy. Our constitution is not just a legal thing, it is a vision, it is a promise, and a pathway to justice, liberty, equality, and fraternity. It represents the hopes, struggles, and minds and sacrifices of the freedom fighters who dreamt of an India that would uphold dignity for all. One of the most remarkable features of our constitution is its inclusiveness. Constitution के मतुंग इन्ना लेबाक ngakadabani adubu hojik Manipur da fundamental rights khangde rights to movement leite amadi rights to life ki wahanthok leite masi mayam asi miyam da fanghanba ama changi haina Manipur University ki head oibata natana Center for Human Rights and Duties Education Manipur University ki director in charge
oina thau puriba Dr. Yumnam Premananda Singna Fongdokre ngasi Manipur University gi Law Department na senduna Constitution Day 2025 Samvidhan Divas ki palan thorom galoinana Manipur University Constitution Club Department of Law gi sangabagi thorom pangthokre Thoram aduda Dr. Yumnam Premanandana makataraduna ngasi haiba numit asi lising amaga chamapan ni fumapanda India ki Constitution asi adopt tawkhibani Dr. Bhim Sahibrao Ambedkar na luchingba timna draft tawraga matamdugi Constituent Assembly da pangthoklaga close by close debate tawnaraga adopt tawkhibani adopt tawkhiba aduna ngasi thoram pangthoklibasi Constitution value mayam asi India ge citizen khudingmakna khanghanbani preamble da yauriba India si sovereign socialist democratic republic ni haiba sima miyamda justice equality liberty fanghangadabani haibasi yauri Constitution da fundamental right mayam ama yauri Article 395 yauri Constitution of India si 22 part ta khaidoi aduga schedule Taranitho yawi haibasi khanghanba mathoktai haiki Department of Law amadi Central for Human Rights and Duties Education Manipur University ga khutchamnaduna pangthokiba thoram aduda Manipur University ki Vice Chancellor Professor Naurem Lokendra Singh Manipur University ki Registrar Professor Dr. Moirangthem Premjit Singh amadi Department of Law Manipur University ki Head oibata natana Center for Human Rights and Duties Education Manipur University ki Director in charge oina thau puriba Dr. Yumnam Premananda Singh na sarukyakhi Constitutional value haiba targa de preamble yawiba India si sovereign socialist democratic republic ni haiba simaga adi justice phangangada ni mi singsi justice haga social economic and political justice adi equality amasung liberty fraternity si phangangada ni haiba si preamble da yawi aduga Constitution of India sina akoi part 3 da fundamental right mayama piri aduga article 395 yawi aduga Constitution of India si 22 part khaidui schedule 32 yawi and masi mayam se khangan bagi poni khangbada kale haiba ta ga ye khoi leibak ngak pai basi Constitution di pathap ki makha da ngak ka that is called governance by the Constitution of India for rule of law is kai nati ui was so high law sababu and Constitution di paring matungina khoi leibak ngak ka da ni haina khanje Laibak Sinba Thungna Pangthok Nariba Constitution Day Lisingani Kunmanga Githaramasi Chandel Forest Division na Sinduna DFO gi office ta local leaders Khunja Singh amadi Forest Department ki staff sing yaung na pangthokre Thoram maduga mari leinana Chandel gi DFO Dr. N Munal Maitai na haikibada Malem gi oina democracy chatpada khwaidagi chawba laibak kama oiriba India bu ngasi fawba ngak selaga thamliba si Constitution nani India gi Constitution asi ahan ba chatna ba horakpada Article 395 khaktang lairamba adu ngasidi mathang chawthoraktuna punna Article 448 sure aduga hauzik fawda Constitution asi Chamaga taruk amend tokre masida khwaidagi ikon konna amend tokhiba asi kumjali singani kulumdoida lebag asige assembly amadi parliament ki mihut khanbada nupi singi damak chada kuntrahumdoi khaktuna thamba haibasini lebag asida chanariba Constitution gi Article 51A G da lebag asigi akoibagi saktam uwa sau check amadi chingpat turel kanbada mipung khudingmangna choba thodang lawgadabani haiba wafam yauri maramaduna Constitution Day na lakpada aikhoi punna hotnaduna Laibak asibu chawkhatpa maikaida punaba amadi aikhoigi akoibagi saktambu amata oina ngangminasi haina Dr. N Munalna miyamda appeal tokhi हौरकपददी भारतकी संविधान से आर्टिकल 395 खक्ता लेरमी अदुबो हौजिक्ति सुम एमेंट मथंग तौरपना अखोई 448 चुग्रे अखोई फॉरेस्ट का मरी लेनबा अमा अखोइना हाइब तारगदी आर्टिकल 51A क्लोज जी मसिदा अखोइगी भारत की जाति खुदिमकपना अखोइगी जाति गोइबा लन फॉरेस्ट अमसुंग एनवायरनमेंट ngak pa habisi pali maramasina kanaguba mana forest pu uyanba lepa kotpa nung kotpa wildlife na sing bahat patupa matamda masidi forest department la kangadabani habisi kanbi ganu aikoi khudimaki daitoni aikoi khudimak duty ni forest environment ngak pa habisi maramasina aikoi punna ek tongminaba taragadi ngasi bharat loinana manipur sausi na pik thanba asangaman pik thanba yamna phajuba manipur ama oigani
Thoubal district tasu Constitution Day natraga Samvidhan Divas ki thoram District Administration Thoubal na sinduna DC office ke conference hall da pangthokre district asige district commissioner hana kamai na luchingduna Indian Constitution ge preamble pangthokduna DC ki staff sing DA election amadi NIC ki thomi Singapore wasak lomina ki district asida lairiba tongan department sing ge office ta amadi education institution sing da preamble pangthokpage thoram sing Thoknaki Thoramasi Haukiba Kumja Lisinga Chamapan Nifutaret ki November Kuntarukta Constituent Assembly na Constitution nasi adopt tawkibadagi numitagi Constitution Day natraga Samvidhan Divas haina palan tawduna lakhibani. District Administration Bishnupur amadi Line Department Singapore nangasi Constitution adopt tawkiba chahi humfudra mangarak surakpa ki thoram Constitution Day pangthokre ngasi ki thoram aduda ADC Bishnupur Toizam Opendro na luchingduna District Administration gi staff sing amadi atay officer sing puna Indian Constitution gi preamble pangthokduna wasakpagi thoram mini secretariat complex ta laiba conference hall da pangthokhi Constitution Day asi chahi khudingi November 16 ta Samvidhan Divas haina laibak asi sinba thungna pangthoktuna lakli kumjale singamaga chamapan nifumapan gi November 16 numit asida India ki Constitution Constituent Assembly na adopt tawki loinana lisingamaga chamapan yankagi January 16 tagi laibak asida Indian Constitution asi chanarakhibani hairi Manipur lenga ke Directorate of RDPR amasung SIRD na silaga ngasi porompata laiba RDPR amasung SIRD ge office ta Constitution Day gi thoram pangthokre Director KSS Umananda gi miteng makha ta pangthokiba thoram aduda sarukya kiba singna amatoina preamble pangthokminakhi thoram aduda Deputy Director Abuzam Romina Constitution gi maruoiba kaya marik chumna thamki loinana India lenga ke Ministry of Panchayati Raj na silaga pangthokpa Constitution Day gi thoram su live streaming gi khuthangda sarukya kiba sing aduga miteng taminakhi ngasi gi Constitution Day gi thoram adu Jilla Parishad BDO Fishing Panchayat Learning Centers amasung state asida lairiba Gram Panchayat Chamaga Humfuma thoidasu pangthokhi Thoubal wang matabada laiba Fancier Abhiram Higher Secondary School gi Mahairoi anibu security force ki personnel sing puraga lakpa bus amana thomlambagi thodok aduda chenari bapumnamak pung nifunipan gi manungda miyamna khangna makhoi gi service tagi terminate tawgadabani haina kanglaipak minority welfare organization KMWO na taksilakli hiramasi gi matangda KMWO gi general secretary na thadrokpa cherol amana hai thodok aduda laikhidrabi Sarina Siga mayumgi thawai yaudra hakchang adubo women's traffic police ki nupi personnel amana koiching chingkhibagi nungi oiba wahan thok miyamda sengdokadabani hairibu personnel asishu thabaktagi lokthokadabani amaromda traffic rule khangdana gari thauriba security force ki personnel adu pung nifunipan gi manungda puthokpaga loinana miyam khangna thabaktagi terminate tawgadabani nupi macha ani adubu thomlamlaba matungda gari adubu chathankhiba haibasi mahairoi khunaibu singnabani haina lawi thogdog aduga mari lendana sem khiba JAC na lokhalakpa thabak thorom khuding makta KMWO nasu mapung fana sawatkani haina cherol asina makhatari Laibak thiba thodok amada ngarang sangai festival duty chatluraga halakpa kakchung police ke personnel sing purakpa bus amana thombadagi laikhidrabi Fancier Higher Secondary School gi class 11 science Mahairoi Yairipok Singadagi Sarina Singamayumna Singamayum gi mafamda school asige management committee principal staff sing amadi Mahairoi singna awaba phongdokre ngasi awaba phongdokpagi thoram aduda Fancier Higher Secondary School Thoubal gi principal K Sarat Chandrana luchingduna school asige management committee staff sing amadi Mahairoi pumbana laikhidrabi Mahairoi Sharina Sagamayum gi mafamda minute ani tumina leptuna laikhidrabi gi thawaina mapugi nakta ingna chikna lairunaba thongni ki amadi imung manugi awabadasu sarukya jari haina phongdorakli
Thoubal wang matabada thokiba accident security force singna chathakiba thawong yaning de chenariba sing matik chaba chairak athubada pigadabani haina all Manipur Students Union AMSU na taksilakli ngasi AMSU gi assistant publicity secretary ngangom ni hena khujek piduna thadurakiba cherol amada ngarang laibak thiba lambi gi thogdok amada Thoubal ge Friendship Higher Secondary School da tambi mahairoi nupi machani security force ki gari na thombada amana laikhidre amana tamthina soktuna hospital da laikanakhi accident se thoklaba matung taduna lairibi mahairoi anibu miyoibagi minungsi machet ama fau poktana mahairoi amabu makhong paiduna gari makhadagi chingthokhiba amadi chingthoklaba matung gari adu thauduna chatkhiba haibasi AMSUna kanba mawongda kandem tawi masigi thaudok asida chenariba security personnel khudingmak logi chairak pigadabani haina AMSUna mari lainaba singi pukning chingsilakli laikhidrabi mahairoi adugi imung manugi awabada AMSUna sarukyari loinana Soktuna lairiba mahairoi adu thuna phagatpa oirisanu haina ishorda thonginjari haina cherol asida palakli ngarang security personnel puba bus amana thombada Friendship Higher Secondary School gi mahairoi nupi macha ama laikhidaba amana asok apan thokiba thodok adu all Manipur Students Union AMSU na thamoi sokna nungaitaba phongdorakli ngasi AMSU ge information amadi publicity secretary Serto Rainier Komna khujek piduna thadurakiba cherol amada Thoubal Fire Service Station ge mamangda thokiba thodok ase miyoi kana amatana thokhaningam loi adubu thodok thoklaba matungda police personnel singna laikhidrabi mahairoi nupi macha adugi hakchang bus makhadagi soro chingthoklaga bus adu thuna yangna thawhankhiba thawong adu yamna phajadaba wakhal yawdabagi machatni haina mahairoi lup asina lawi thodok asida chenariba security personnel sing mari leinaba department ke makok thongbana action lokhatpiyu ngarang thokiba thodok adu da soktuna laikanaribi mahairoi nupi adu da su mahairoi lup asina angam mateng pangjagani amadi yamna thuna fagatpasu oisanu laikhidrabi gi imung manungi awabada su AMSUna sarukyari haina cherol asida palakli Ngarangi laibak thiba thodok amada sangai festival duty chatluraga halakpa kakching police ke personnel sing purakpa bus na Friendship Higher Secondary School ge mahairoi ani mayum halakpa ki lambida thombada ama khudakta laikhidaba amadi amana yamna thina sokhanke gari aduda lakhiba police personnel singna minungshi laitana asiba mahairoi bu gari makhadagi chingthokhiba amadi asokpa mahairoi adubu hanna yengdana chatkhiba thawongbu Singa Ideal Club na condemn taurakli thodok aduda chenariba police personnel sing amadi makhoibu chelhan khiba nupi police mafum aduda duty tawduna leiramliba police personnel sing yauna thodok to da chenariba commander khudingmaki mathakta athoba matamda lengang action lobiu amadi thodok asibo kan mamongda condemn tawi thodok asiga mari leinana same khiba JACS na changsilakpa thabak thoram singda Manipur da lairiba clubs organization association civil society organization students organization amadi miyamna mateng pangbiu haina Singa Ideal Club Singa Mathak Modern Club amadi Youth Progressive Club ki maikaidagi miyamda appeal taurakli Security Force ki personnel sing puraga lakpa bus amana mahairoi ani thombagi thodok aduda manak nangna leiba security personnel singna chathakiba thawong adu mahairoi lo Federal Students Organization Kanglai Park Fishokna condemn taurakli Hiramasigi matangda Fisoki Publicity Secretary na thadurakpa cherol amana hai ngarangi thodok aduda Thoubal wang matabada laiba Friendship Higher Secondary School gi mahairoi nupi ama laikhide aduga atopa mahairoi nupi amana hospital da laikanari mahairoi ani adu gari na thomlaba matung manak nangna laiba security force ki personnel singna asokpa sing adubu hospital da pukhatpagi mahut mahairoi ani thomlamliba gari adubu mafam adudagi chelhan khinaba hotnaraga Laiki, loinana thawai yaudraba mahairoi amagi hakchangbu minung silaitana pot chai chingbagumna chingthoktuna gari adu chen khinaba thawong chathakhi security force ki thawong adu mahairoi lup asina awang bathakta kandem tawi loinana thawdo adu da chenariba security force sing adu logi oiba matik chaba cherak pigadabani haina cherol asina makhatana taksilakli
Board of Secondary Education Manipur Bosem ge regular chairman bu maki term loidringaida maram amata pidana chairman post gi lokthokle haina thokiba order adu chatnamba yaroi haina Mahairoi lup tarukna yaningdaba phongdorakle hiramasi gi matang da ngasi kwakaitel thongnauzam lekai da leiba MSF ki office ta pangthokpa pawgi mifam amada mahairoi lup taruki coordinator hizam rosana phongdokhibada Bosem gi regular chairman bu haukiba tangkun ma thoida Maki term tensile haiba natana atopa maram amata pidana order ama thoklaga chairman gi post gi lokthokhi haiba numit adumakta da chairman gi from education SK director na charge puragani haina thorakiba order adu aranba thawongi kumjale singani kunmatho gi August tang kuntaruk tang taratarukta Department of Personnel and Administrative Reform na thokiba office memorandum gi point number 3 da yawba parrot of deputation Hantahange hairabadi mari lainaba miyoi aduda tha ahumgi mamangda mangjongnana pau pigadabani haiba wafam lairibani handaki thawong asidi hairiba office memorandum adu khongaungnabani haina lawi bureaucrat officer singbu exam pangthoknabagi body oihanbagi mahut hiramasida experience leiraba oza singna oihanbiyu amadi in charge thambagi mahutta regular oina thamnaba matam kayagi mamangdagi mairoiluk tarukna taknaduna lakhibani hojik bosem secretary amadi controller of examination oidiba miyoi ani asisu in charge ngata ni hairiba post ani asigi oina regular appointment taungnaba taknaraga lakhiba adu ngasi fawwa lengakna thabakta onthokna thamli regular appointment ki wafambu na thairaga regular oina lairiba bosem gi chairman lokthokhiba si matam sangna mahairoi singna lauduna lakpa kholaw gi mayoktani thawong asi mahairoi khunai da singna bani haina mahairoi luktarukna lawi haina hizam rosana makhatana phongdorakli Board of Secondary Education Manipur da House Secretary Weriba, Controller Weriba, in charge Nathan. Asida Mahir Tarukna, Dramahiroi organization at Topasing regulars, happy Nava Haidana, Matam, Chupadagi, Laura Laki. Madugi, Ona Tainabada, in charge Secretary Amani Controller, regular happy or hiding a Jerksida, regular chairman of Tokiba, Karimanunda, with Jen Gama, Abraham Sinabama. Masi Mahiroi. Look taruk amadi mahiroi singi changsal agriba masigi mayokta regular sing happy you haidana changsal agriba mayokta manipur ngang akoi akal lamada thambagi mawong he ubasi masi tobigano atuba matam da masigum laba thaba asi atung da khatana tobidana ba mahir look taruk nasu akoi mari leina ba department da haijari Relief camp ta lairiba sing masangi mayumda hanjinaba khongthang paikhatpagi mahut Miyam ge apambagi mayokta Sangai Festival pangthorakpa asida yaningdaba utladuna ngasi Maitai Langol da leiba alternate housing complex ta chongjafam lauriba lanjenariba singna wakan mifam chathakre wakan mifam aduda Manipur miyam na hojik Sangai Festival pamde yumda hanba pami peace hana purakhu kona Sangai Festival pangtho free movement first then tourism haina thaba placard kayasu sizinaki wakan mifam aduda saruk yarambi moredagi moirangthem asarani kaubi IDP amana phongdorakpada chahi ani hena relief camp asida awaba fibam amada saidang laga lairi chairaga sida lanjenari basing masagi yumda hanjuna bahona bagi mahut Sangai Festival pangthokpa haibasi tasengna pende amaromda Kuki singi oinadi masagi yumda ayambana hanjuna khra haiba yai matang asida karigidamak maitai singasi masagi yumda hanjil hanba ngamdribano lamda masida khundariba furup maselgi marakta India lengangna manaba miteng yengbiu athuba matamda relief camp ta changjafam lauriba sing masagi yumda hanjuna ba thorang tawgatabani state police na I maselda onsin bagi thabak asisu makhatana tawbigano haina mahangna phongdokhi Cookie singidi Susampur the Sanghan Bahore, the Matai Cookie sing but the Sangway Araga, I may take the no Makoy Sanghan in Dribes. People, the government, the Queen hygienic body, Cookie the Ying with me into Zaptana, may take the Suto be over. Makoy and action be the Haraga, Matai the lady sing the Hana Sanghan Haris and Hanbiro, Adoki Matung Tarakpada, Akwagi, Arapa, Susampur, Tampopi, More Sangani, Hagi Betting door. A second step to be over. Do December had the Sangani Harabina December, Yoro Sibok Makoina, Sanghan Bimami Ute, Aduga, Makoina, Irang. Harabanina, Sangai Festival, Zeta Rabanina, Akoy was 100 Yum the Sangbagi right to Pibiro,
ꯑꯩꯈꯣꯏ ꯆꯪꯖꯔꯒꯦ ꯃꯣꯔꯦꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯡ ꯃꯥꯒꯤ ꯃꯌꯨꯝꯁꯤꯡꯗ ꯍꯟꯖꯅꯕꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯆꯪꯍꯟꯕꯤꯌꯨ ꯃꯩꯇꯩꯅ ꯇꯧꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯅ ꯃꯔꯤꯡꯖꯦ ꯐꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅꯅꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯐꯕꯤꯔꯁꯨ ꯃꯣꯔꯦꯗ ꯐꯕꯤꯌꯣꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯟꯁꯤꯟꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩ ꯉꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯍꯥꯏꯖꯔꯤ Sangai Festival Pangtokpa Sangai Festival Pangtokpa Iraichasingna mayumda changjaraga haina thorang tawbada security force na ngakpi senbibagi mahutta tathi tawoina tawkhiba du yaningde haina all Manipur chingmi tami apunba nupi lukki president Yambe Momon Laimana phongdorakli wafama singasi lamsang thong maningda laiba Linthoingambi Women's Welfare Association gi community hall da pangthokpa lup asigi kunipan suba mapok kumon thoramga mari leina na mahakna phongdokhibani thoramadu da all Manipur Women's Social Reformation and Development Samaj Nupi Samaj ke President Thokchom Ramani Apunba Manipur Kanba Imalup Amkil ke President Lauremam Nganbi United Committee Manipur Yushem ke President YK Dhiren Educational Sports and Cultural Organization Isakogi Secretary Organization Fairoism Rajmani Lup Tarataruk Lamsang ke President Nahakpam Memchana Chingba Miyoi Kayana President Member Sing Oina Sarukyaki Lobasigi Maruiba Thogdang Lauramba Laikhidraba Member Singi Photo da Laisu Katuna Ikai Kumnaba Utki Sahi Aniga Makai Pasilaba Equity Kangup Machine in Merta Mushina Dabagi Port Amanda Ibase Asila Super as over Togang Logari Amukwe and the Sularakini Aduga Asukana Siraba IDP Singamayunda Hanjanjagi Haidana Tawamatam da Equity State Forcingna Lao Pongana Pusadana Nupi how could tad not only before Sumase Equity Tamismina I was on Matata Hanagani Yauzakini and Vimalepakan but Mapung Yauzaga Pangtoksagani have a weapon the Tamjagi put a labor man that Tingy Basiki Matata Karigidamata Soptaway than a Sipali Gomen Sina Hana a Quisi Minister or a Manasu Brazagi Awaba in Videlo Vide Mihani Pumayam Tokagas Tavidre Nasidi Pia Laga quite a Pagani have you a current the Luina Yarsila Abamatung Shidasu Hamu Karisu Taba Adonai Quina Masidi Sangai Festival Tingo Amuksan Zayako Sangai Festival Tingo Matam the Su Nupishing the Bauyana Wino Kutawa am the Tawoy Wawoidana Setana Mama would be Kaya than Langiba Adu Mersinga Tamoy Song and White Game at the Bigano Paugi Marak Tana Temba Brekamatang Luminasi Saruk Yabiu, Matang Sahigi January Tang Tarataret Amasung Tarani Panda, Luminini Sumna, National Open Kickboxing Championship Lishingani Kuntaruk Pangtok Lagani, Kerala Dalipa, VK Krishna Menon Indoor Stadium, the Pangtoko Riba Championship Asida, 0.5, kick light, full contact, low kick Amasung K1 Hariba category Singasida, Atohen Tanagani, Championship Asida Saruk Yaningba, State Asigi Sanarushina, Ta Sigitang Kuntra Paugi Manunda, Nongsamay MMA da registration to Bibi Yagani, Akupa Moral Gidamak. Mobile number 9774176292 da contact to view. Lyric Laisugi Hiramda, Haukiba Chahi Kayadagi, Nasi Fawuda, Position Holder, Amadi Star Mark Holder Kaya Putokraba, Sangai Tuition Center, Kagwa Lamdaibung, Land number 7gi, Bosem Kosem Amadi, CBSCgi, Class 12 Revision Course Latliva, November Kungatareti, Class 11 Gina, December Mangadagi, Class 10gi, Revision Course na, December Maridagi, Hausragani. Akang nabasit Masingni. Nupa amadi dupi masasingi tongan hostel ki khudong sabasu pijeri. Class 5, 6, 7, 8, 9, 10 amasung 12 mahiru singi new foundation course na mathang sahi ki January anin supasayol dagi hausaragani. Laibak ki irang na awa ana taraba singi damak amadi IDP singi damak akhanaba khudong chabasu pijeri. Van service, Wi-Fi, hygienic food, fisu fijam bagi, thoidok pawaningai oidraba mafamni, loina na mahiroi singidamak knowledge amasung experience hingat nanaba, weekly test amadi monthly test sang naina pangthoktuna pukning thogat piriba mafamni. Ngasibag lakpiyo, Sangai Tuition Center Kawa Lamdaibung, Lane number 7,
Imphal East, phone number 98561 55400. ब्रेक की मतुंगदा म्यामुम का नतराम नोकचरी हौखिबा नवंबर की कुनिथोइदा मणिपुर पुलिस के व्हाट्सएप ग्रुप ता फोंगलखिबा पाव अमदा कक्चिंग पुलिस स्टेशन गेट चेक पॉइंट दगी सिक्योरिटी फोर्स ना खुतलाइगा कोना फारे हारिबा कक्चिंग डिस्ट्रिक्ट की लमजाव मयाई लेकाई दगी युमनाम तोंबा चही यांखै तरुक हारिबा मियोय असि आइन थिंख्रबा लालहौलुब रिवोल्यूशनरी पीपल्स फ्रंट आरपीएफ अमदी मसिगे लानमी संगलो पीपल्स लिबरेशन आर्मी PLA गा करिगुम्बा हिरम अमतदा मरी लेंगने हाइना लोब असिगे पब्लिसिटी की असिस्टेंट सेक्रेटरी बंकिमना खुतेक पीदुना थादरोक चेरोल अमना सेंगदोरकली Federation of Civil Society Organization Folks Manipurna Senmet Londa Mipa Tangdaba Lamdam Asigi Mipung Kudimak Sentok Line Hingnaba Pandamda Manipurgi Tongan Tongan Mamafam Singda Ngayokpagi training Chengum Thabagi training Amadi Matamgi Mahi Marong Sing Lomida Department of Agriculture Amadi Horticulture ga Kucham Naduna Yen Toktuna Lakli Thorang Asige Sarukama Oina Ngarang Folks Kakching District ki President and Lukhoina Luchingduna Kakching District ki Lomi Cham Henbada Ningtha Mahi Marong Rabi Crops Yen Thokre State Kala Academy Award for Performing Art 2023 Music da Isai Hanjabi Oza Sarangthem Tharongan bi leimana fangduna Maitai Isai Nauna Fidakan Mangamkre Handak Lan Thokiba Award for Performing Art 2023 Music ki Maitai Isai Kanglupta Lining Thausanamai Temple Board ki Pung Isai Jagoi Loisangi Nupi Kangluki Isai Hanjabi Oza Sarangthem Tharongan bi leimana Manasi Fanglakpada Lining Thausanamahi Temple Board Amadi Loisang Pumnamaki Maikaidagi Harawa Nungaiba Amadi Thagat Wahai Ngasi Lining Thausanamahi Temple Board ki Maibrel Maisnam Ibobi Luang na Kutek Piduna Thadorakiba Cherol Amana Fongdorakli Beautiful books na silaga Kangpokpigi Paraju Maranatha Academy da Ngasidagi Christian Book Fair Saudokre Book Fair adu Chongthu Baptist Church Kangpokpigi Pastor Reverend Paulenlan Singson na Hogdoki Christian Lining ga Mari Lainana Literature da Yumfam Oiraga Pangthokpa Book Fair adu Lakliba Tangkun Mapan Fauba Chathagani Book Fair siga Mari Lainana Beautiful Books ki Manager Pastor Daniel na Phongdokibada Pangthokliba Book Fair asigi Pandamdi Lining Laishongi Lambidagi Kanagumba Amata Aranba Mongda Chattanaba Amadi Lana Lamjing Danabani Masida Fangliba Ladi Kudingmak Apaba Singi Pungning Wakal Ing Taphanaba Amadi Lining Laishonga Adumak Shagon Naraka Chatnabani Haina Mahangna Phongdoki Hauzik Amuk Sanabagi Pauda Manipur Horse Riding and Polo Association MHRPA na sinduna chathariba taramangarak suba Manipur Polo International 2025 ta India A IPA amadi India B Manipur mai pakre thase konithoi dagi hauduna malemgi oina khwaidagi liraba amadi ahingba polo ground oina sakhanglaba Imphal gi mapal kangjebungda chathariba Polo International asigi ngasi mangani chanba numitta Sanakhiba ahamba ground gi Nipan Suba Match ta India A Indian Polo Association na Indian C Chhattisgarh bu Panjal Nipan Marida Maithiba Pikhi Loinanani Suba ground gi Sanakhiba Mapan Suba Match ta na India B Manipur na Colombia Polo team bu Panjal Tara Ohumda Maithiba Pikhi Chathariba Manipur Polo International asida Mapalaiba ki team USA Colombia yauna India team A IPA India B Manipur amadi India C Chhattisgarh yauraga punna team mangana round robin league basis ta lamba tauri Department of Tourism ki sponsorship makhada Kangla gi manung kangjai bungda hojik ta thariba Sagol Kangjai Cup 2025 ta Chinkhai Unba Polo Club, Ex Polo Club, amadi Tentha Polo Club Sing Mai Paktuna semi-final changbangam kre
Manipur Sangai Festival 2025 ki sarukama oina tha asige kunmathoi hauduna All Manipur Polo Association ampana sinduna chatharakliba kapasige ngasi ahanba ground gi sanakibani suba quarter final match da Chinkhayunba Polo Club na Assam Rifles Polo Club pu yamna lakchuna panjal kun mangada maithiba piki ani suba ground gi sanakiba hum suba quarter final match tana ex Polo Club na Luang Pokpa Polo Club pu Panjal tarani thoi taruk ta thoiraga semi final chongbangam ki loina na hum suba ground gi sanakiba mari suba madi aroiba quarter final match tana 10th Polo Club na KNMM Riding School bu Panjal taramanga da maithiba piduna semi final chongbangamba mari suba team oiki hayeng thilpung amatabada Kakching District Polo Association amadi Chingkhai Hunba Polo Club ki Ahanba semi-final sanagani loinana nungthilpung ani tabada ex Polo Club amadi 10th Polo Club ani gi marakta ani suba semi-final da akan bulamba tauragani. Khuman Lampak Boxing Arena da chathariba ahum suba Governor Cup Boxing Championship 2025 ta ngasi tongan bakangluk ki apunba quarter final bout Kulhumdoi sanakhibaga loinana boxer kulhumdoi semi-final yobangam kre ngasi sanakhiba chahi taramanga makhagi nupamachage quarter final bouta MKBA gi L Lilmani PKBA gi TH Niles individual gi O Santiraj MKBA gi PH Bixon amadi MSBA gi CH Jayet semi-final changbangam ki amaromda chahi tara taret makhagi nupamachage quarter final bout Chahi taramapan makhagi nupagi quarter final bout ahum chahi taramanga makhagi nupi machagi quarter final bout mari amadi elite man gi quarter final bout ama yauna apunba quarter final bout kulhumdoi sanakhi Manipur Amateur Boxing Association ma bana sinduna lakriba tang kuntra fawa chathagadaba Governor Boxing Championship aduda tongan ba club taramari amadi individual ama yauraga punna team taramanga dagi lakpa nupagi boxer chamaga humfudara taruk amadi nupigi boxer marfu mari punna boxer chani humfuna sarukyari Manipur Hockey na sinduna Khuman Lampak Hockey Stadium chathariba ni suba DGAR Hockey Cup Men's and Women Hockey Tournament 2025 ki ngasi sanakiba match singda Seyo Singjamai Army 11 Delhi amadi YCCIC Kontha Halup Mai Pakre Director General of Assam Rifles ki sponsorship makhada hockey batang kunmari dagi Chatharakiba tournament asigi ngasi humni chanba numita sanakiba nupigi ahanba match ta Seyo Singjamaina KSAC Khongmanbu Panjal tara amada maithiba piki ani suba match ta na Army 11 Delhi na Bishnupur hockey bu Panjal mari sinoda maithiba piki ahum suba match ta YCCIC Kontha halupna Farm Ya School bu Panjal taruk anida maithiba piki Chathariba hockey tournament asida nupa team nipana group anida aduga nupi team mari yauraga punna team tarani thoina saruk yaraga mathang December gi tang anida final sanagani Lamlong Thongkhong da laiba artificial turf ground da chathariba ahum suba Dr. Moirangthem Manauton Singh amasung M Chandrasakhi Devi Master Football Championship 2025 ki ngasi sanakiba match ta flag kyamgai mai pakre Sunday FC na sinduna tongan ba team tarani thoina group ahumda sarukyaraga chathariba championship asigi ngasi sanakiba taruk suba league match ta flag kyamgai na MLV FMI lambi bu Panjal amasinoda maithiba piki match adu da flag kyamgai gi amatangai raba Panjal adu Sachin Raina ahan bahaf ki taramari suba minutes chanba ngamkhibani Rajasthan के कोटा द चौथरीबा मंगारक सुबह खेलो इंडिया यूनिवर्सिटी गेम्स 2024-2025 की फेंसिंग मसानादा मणिपुर की वाइखोम सोनियाना गोल्ड मेडल लौबंगम क्रे गेम्स असिदा मणिपुर यूनिवर्सिटी की महुत सिंधुना सरुक यारीबी वाइखोम सोनियाना फॉइल इवेंट के इंडिविजुअल द पंजाब की गुरु काशी यूनिवर्सिटी की महुत सिलिबी ममांग द मणिपुर यूनिवर्सिटी की सुसाना रोइशु ओइडम्बी
Naure Minabu point Taramanga Marida Maithiba Piduna gold medal Lobangam Kibani. Mamang Chaida Assam ki Guwahati da Pangthokiba Khelo India University Games da Su Shoniana gold medal Lauduna Lamda Masigi Mingchat Purakpa Ngamkrabani. Ima Kalika Thoubal IKTL Wabagai Nestinduna Ngasidagi Wabagai Mairemam da Laiba MYDA ground da Nifumari Raksuba Manipur State Junior Boys Amadi Girls Kho Championship 2025 Hokre Manipur Amateur Kho Association Makagi Meeting Makada Thasigi Kunmapan Fawa Chathagadaba Kho Championship Aduda Nupa Machagi Team Taramari Loinana Nupi Machagi Team Tara Yauraga Punna Team Taramari na Saruk Yaraga Likam no out basista Athoehen Tanagani Championship Hogdopagi Thoramda Kakching District ki Senior MO Alangbam Kiran Manipur Amateur Kho Association ki President Konsam Baruni All India Kho Federation gina VP Loinan Northeast John Kho Association Amasung Makagisu General Secretary Oiriba Moirangthem Modusudon IKTL ki Selungba Ai Mangi Amadi Lob Asima ki President M. Bhorotyangna atay maru oiba thongi kayana thoiba mithung oina sarukyaki ngasi championship hogdopagi nupa machagi ahanba match ta SCEASDO haidokna YASU abagaibu yamna lakchana panjal humfutaruk tarukta maithiba pikhi loinana makhataba match oina anisubha sanakibada basu khangabokna SYA salung fambu panjal Yankai Nifuni Thoida Thoiki. Chingamathak Young Learners Club CYLC Singdamai Chingamathak na Sinduna Club asigi basketball court thasigi konmari dagi hautuna Chathari Bahumlak Suba CYCL Rolling Trophy Men's Basketball Championship 2025 ta Don Bosco CDC ESU Team Sing by Pakre Tongan ba Team Taruk na Group ani da saruk yaraga Chathari ba Championship asigi ngasi hungi chanba numit ki ahanba match ta Don Bosco na Manipur University po Panjal Nifunipan kuntra tareta maithiba pikhi Anisba ground ki sanak badana CDC Sagolbana Manipur University po Panjal humfudra humdoi kuntra mari da thoiki loinana humsuba match tana ESU wangkhaina CYLCA Chingamathakpu Panjal Humfudra Nipan Yankai Tareta Mai Paktuna Mathangi round Changba Ngamkre Yankai Mari Subha Senior National Handball Championship 2025 ta Sarukyana ba Manipur State Team Semnabagi Damak Trial Selection Pangthoklagani haina Manipur Handball Association ki General Secretary Arambam Birendra na Thadrokpa Cherol amana hairi Cherol asigi matung ina Manipur Handball Association na sinduna hayeng ayupung mapan makai tabada Khuman Lampak RCC ground da pangthokadaba Trial selection na to the association asigi makhada register tauraba sanaroi singna Joint Secretary KSS Romesh ta report taugadabani hairi Trial selection asi dagi khangalaba sanaroi singna Handball Association of India gi meeting makhada mathang tha December ki tang 15 dagi Kunfawa West Bengal da Chinsura Hokli da pangthokadaba Yankai Mari Suba Senior National Handball Championship lisingani kun mangada Manipur gi maut singani haina Cherol asina makhatari Aroibada maroiba pausing amuka na pizari Security force na micham da kahen ba thong chathabagi mahut miyoibagi minung sinamang tharaga miyam siloi na biyo haina hanagi chief minister and virena fongdokre State asida democracy ki thabak thoram sing Indian Constitution ki wahan thogadu mayek sengna uthok pangamni haina Manipur ki governor Kumar Bhalana fongdokre Constitution ngang na chatpa masung kahenda na thambay ba se khoi khuding maki thawdang ni haina High Court of Manipur ki Chief Justice M Sundar na fongdurakli Hauzik Manipur da fundamental rights to movement, rights to life ki wahan thok laitre adubu masimiyam da fanghanba machangi haina AMSU ki Dr. Yumnam Premanandana fongdokri Amasung
Thoubal wang matabada thokiba accident security force na chathakiba thawong yaningde January sing pung ni Funipan ni manungda service tagi terminate tawgadabani haina KMW na taksilaki. Mata asida bulletin na siloishin jare Manipur miyang gi punsida khwaidagi hena maroiba state asigi leba asigi amadi malemgi ipau singi damak Sktv's news po miteng taduna laibiu loisilakpada punang pamukahna khurumjari.